Malem pumbada lairiba jiba panba pumnamak asi hinghanbada leibak leihau haibasi yamna maru oiba machakama oide. Leibakta leihau hantarakpana ekhoi mioiba khakta natana sanga singna chanabagi awatpa lakpa amadi lau singugi pothok hantaraktuna chanabagi pothok fanglaktabagi fibamda lakhale. Adubu hauzikti leibakta leihau karamna leihangadagi haibagi thaurang kaya ama leire. Hiramasida Impact News ki akhanaba paudamama. Malemgi oina mahusagi khal kaitharakpana aikhoi mioibana awaba chaitheng mayoknaba hengalakli thenglabasu thengna malem asibu kalhaunaba khongthangsingi manungda umang wamang asi hengathanba mathau tabadagi hena uwa kakthatpa si toktuna uwa hena thaba mathau tari dense forest ki mahutta open forest ni amakan adagi forest ni dharga u yam hogdraba kanda de khoi ising subsan mangabi changju wala kanda taribu no khudi muto valley da dum khudak to puthrai aduni valley da flood thoi policy program mayam du da koina thoidung khangudraga su akoi mating pangba ya prajana mating pangba ya base kadino haimatum da randomly akoi pambi sing se thaba hai tare Nongju pantha matamda turel ising chawbadagi ising ireina lebak chentekiba asi chawna thogli turel gi ising ireina lebak leihau chentekiba asi thingbada dam saba si scientific ki oiba maru oiba khongthang ama oiri dam saba sina ising iregi khongjel tapta hanbada natana lebak leihau chentekibagi changsu hantahalli Lawu singuba haiba sisu malemgi oiba lepayadraba thabak thauram amani lawu singubagi pathapta ahongba khara puraklabadi lebak ki leihau mangkhigadabadagi khara makhaidi kanbangamgani ahongba kharagi manungda lawfam amada season gi matung ina makhal gi ensang napi thaba umang pak sanna kokthokuna pochei thabagi mahutta ahangba chingmai singda pochei thaba matam changdana pothok puthokpa yaba pambi sing thaba asini Agriculture की पार्टी से अवोन बखरा होंडोक पमदी संगे है ना जय नत्र बजे कोई agriculture de depend तो लोमी सिन नाउजिंग हिंग बंगम बगे पंगल से शक्ति से वासल लगरे माई गई अहु मरी दगी यंग बये लैंड की configuration reform जिमा का शमदोक पम मथुतारे crop diversification है जिमा यम चंग आई कोई थाई न दे मणिपुर लो उरी विजिटे नते नोंगजू थादा अकोई फौ थारनी सिलो खरगा निंगदम दादना हवाई सेंगवाई हंगाम आलू खरा थारनी नत्र कोबी थारनी हाइबा सिस्टम जिदंग सुम लेबो ओइना सेनेटर अदुबो हुजिक लाइबा क्लाइमेट चेंज जि सैथेंग जि खरा हेना अकोई ngakthokki harabade फौदंग सुम थाला गेने हाबदा फौ नतबा अल्टरनेटिव क्रॉप करी लेगे हाबजे मखोई मथौ ताब हम संगेबा Lebak khoidokpa matamda leihau manghalloidaba anauba monggi lebak khoibagi thabak chathaba jhum cultivation ki thabak thoram sing yengchinba asina lebak leihau mangbadagi kananabagi machak amasu oigani haina expert singna hairi chingmaida lowu singubagi oiba ariba matamdagi chanaraklaba terrace farming amadi banding tauba asina lebak leihau manghandanaba honabada mateng oiri Lebak lehau leirabadi malem asida hingliba jiba panba pumnamak masamo fana leiba ngamgani haina United Nations ki Agriculture Agency na haiki bagum aikhoi pumnamakna malem asigi lebak lehau manghanbagi thabak asi leptuna malem asi kalhauba haibasi aikhoi pumnamak ki thaudang oiri Impact News ki damak ai Joyce Usham Imphal